Global Adult Tobacco Survey da India ki oina Hidak-Mana Shijinnabada chang of Manipur na Ahum Suba-Da Leire haina Ministry of Health and Family Welfare ki EMA Director Dr. L. Swasticharan phongdokkhre. Nasa Rems ta pangthokiba National Public Health Dentistry Day numit ka mari leinana Department of Public Health Dentistry Dental College Rems ki Dental College da New Tobacco Suggestion Center ama nongna maikum hangdokpugi thoram aduda wafamasi mang phongdokhibani. Swasticharan makha taraduna Rems ki Dental College ki sorogumoina ngasi nongna Tobacco Suggestion Center asi hangbagi maramdi India ki oina Global Adult Tobacco Survey chathabada Manipurna Hidak-Mana Shijinnabada chang asi state mayamdagi Ahum Suba-Da Leirekpadagini Hangdoliba Tobacco Suggestion Center asida Hidak-Mana gi polam sing sizinnadanaba hangdokpa center ni Dental College asida ya gi maramda yengba lakliba myoy singna ya hangdoktuna yengluba matamda Hidak-Mana Shijinnabagi natragana churup thakpagi kwa chabagi ayambana oiri masana maram oiraga ya yengba lakliba myoy singda awareness piduna naraklaba matamda laina kyadagi ngakthok hongnanaba hairiba Suggestion Center asi hangdokpani Hidak-Mana gi polam sing chaba lepiyo masina aruba laina cancer na chingba laina narakpa yabagi oithokpa wangna lei haiba wafam sing phongdokkhre. Global Adult Tobacco Survey na koi India ki karam state ta kaya Yamna tobacco use tawi Hidak-Mana use tawi hai ba study ma tawjai ko aduda Manipur si koi ki masing thibada Khwaidagi masing yambadagi horoga thibada third rank ni ko third rank si aphaba nate koi ki tobacco use tawa mayam si su yamba diseases mayam laina mayam ma su narakataba sijinnadaba hobidaba aduna khwai phai adu hobi khragadi adu gi tok naba tobacco use tawa du tok naba cessation gi center ne koi gi se koina dental college ta hangjari sina dental college sida lakpa patient ayambasi dental problem gi lakpa sing si ahambada dentist na ya hangdo matam yengba matam sida tobacco si na churup thakpa natraga kwa chaba sing si mai gi kano tam si mami si yada loi ui aduna adui matam du da masana ai tobacco si Hidak-Mana chaba thakpa si tokserage hairak tringai du da nang swai tau da nang gi smaina stain label si ure tobacco use to mali adu na sida hojik to draga din nang matung da cancer narak pa yai adagi heart disease narak pa yai atai systemic disease mayam ama narak pa aduna nang to oro haibagi chance yan han ba dentist ki lak pasida koina phangjaba si da utilize tawjaraga tobacco cessation center si dental college ta hang basina khwai phai na government of India na haujabani